अहानबदा मरोइबा पाव आइन वांगमदा तिदिम लंबी की फुटपाथ खोपचिलंबसिंग इम्फाल वेस्ट डिस्ट्रिक्ट एडमिनिस्ट्रेशन लौथोखरे मखा चथगिगनी हाइरे खुरुमजरी ISTV पाव मीटिंग ताबिरी बपुमनमपो तराम नोकचरी पाव संदोगना पिजरे इम्फाल वेस्ट डिस्ट्रिक्ट की मनुंग चेना लेबा मफम सिंगदा लेरिबा मरोइबा फुटपाथ सिंगदा आइन काइना साजिलंबा पैसेलंबा वर्कशॉप दुकान चिंगबसिंग JCB सिजनदुना लौथोकपा हौख्रे ngasi ayuk pung 6 makhairop taba matamda इम्फाल वेस्ट DC मसा लाक्तुना यिंगचिलबा मतुंगदा इम्फाल वेस्ट डिस्ट्रिक्ट एडमिनिस्ट्रेशन रेवेन्यू डिपार्टमेंट अमसुंग सिक्योरिटी फोर्स का खुसमनदुना कैसामपातगी मालोम फाउबगी फुटपाथा नियम काइना साजिलंबा खंदोकलंबा पैसेंदुना थमलंबा नुंगलेंगोय चेक उवाना चिंगबा कया JCB सिजनदुना तकथोखरे डिस्ट्रिक्ट एडमिनिस्ट्रेशन अमदी रेवेन्यू डिपार्टमेंट की मियोइसिंग याउना मसिंग यामलबा मणिपुर पुलिस अमसुंग CRPF पर्सनल सिंगना ngak सेंदुना इविक्शन अतु चथकिबा इविक्शन अदुगा मरी लेनना डिस्ट्रिक्ट एडमिनिस्ट्रेशन इम्फाल वेस्ट की ADM जादुमनीना ngasi की इविक्शन असी तौजंगाई ममांगदा फुटपाथ नियम काइना साजिलिबसिंग असी मपु मसा मसाना लौथोकनबा नोटिस कयारक पीखरे अदुबु मदुगी ओना तैनाबदा नोंगमनोंगमगी फुटपाथ होटल फमचिनबा दुकान फमचिनबा अमसुंग पोचै कया पैसिनबा हेंगलकपदगी इविक्शन असी मियामगी याइफनबा खलगा तौबनी हाइके महागना मखाताना मियामना चथोक चसिन तौरिबा फुटपाथ सिंगदा नियम काइना तौरिबसिंग असी आइना यादबता नतना मसिना मियामदा खुदोंचादबा कया थोखले इविक्शन असी तौरबा मतुंगदा मियामना फुटपाथ अमुखना आइन काइना करिगुम्बा थबक अमता तौबिगनु लोइनना इम्फाल वेस्ट डिस्ट्रिक्ट के मनुंगदा लेरिबा मरु ओइबा फुटपाथ सिंगदा नियम काइना साजिलिबसिंग तकथोखिगनी हाइके इसाना खंगा हाई पोलम सिंह लौथोकपद मतेंग पांगबी पब्लिक की साइड की लौथोपीदबदगी डिस्ट्रिक्ट एडमिनिस्ट्रेशन अखोई सिक्योरिटी फोर्स मैम सिनरकान लौथोपगी थबक चथजबनी मसिगी मरोइबा कनोदी अखोई लंबी की नाकंद पैसलीबा नुंगुम्बा कंस्ट्रक्शन की पोट आइटम मैम पैसनबा वायर थमजिनबा अदुगा लोइनना अखोई टायर गुम थंबा असिना लॉ एंड ऑर्डर दसु अकाइब क्या लापा लोइनना लंबी की नाकंद पोट साजलकपा दुकान फमजिलकपा सिना मरम ओरगा लंबी की चथोक चसिनदसु फ्री होना चचगदबदु चटप ngamaktaba asigumba mayam sing ase ekoi hanna hanna district administration gi haira phauda lawthoktabanina ngase ekoina matam ama thajarakanda mayamda pau pijakhraga sigi thaba ase ekoi lokhacharakbani ngasi gi koina impal gi kesampata gi malom side asig matam phangagana ekoi uripok side aduga atop atopa koi gi district te leiba lambi sing da ayamba koi chathajarakani Manipur Home Guard Employee Welfare Association amasung Home Guard Welfare Scheme Committee ka puna kutsamnaduna Home Guard Welfare Scheme gi makhada Home Guard personnel singi fangpham thokpa singin thokpa ki taram Gem Hall da pangthokre taram aduda Manipur Home Guard Employee Welfare Association ki President Yanglem Bangi amasung tongan tongan ba battalion manga gi battalion commander singna maroiba president member sing oina sarugya khibaga loinana tongan tongan ba Home Guard battalion gi personnel kaya su sarugya khi taram asigi manung
chana Home Guard Welfare Scheme gi member oiba thabak tegi potharaba Home Guard personnel singda welfare scheme asigi fangpham tokpasing yenthoki thauram aduga mari lenana Manipur Home Guard Employees Welfare Association ki president Yanglem Mangina Manipur Home Guard ki oiba tonganba commandant general ama leitabana Home Guard singi awaba kokhan bangamdre police personnel amaga chap manana mathau toriba Home Guard personnel singna thabak tegi pothaki ba matamda pension leitabana matam sangna Home Guard oina mathau tauram tabak potharabasing awab oire loinana pung kun mari mathau toriba Home Guard personnel singi fangfam thokpasing mari linaba authority na fanghanbiu haiki एक एंड रूल की मतुंगिना कंपेडियम की मतुंगिना मणिपुर होम गार्ड की तोंगान बा कमांडेंट जनरल अमा तोंगान थंगदबनी अतै पाइदबा पोर्टफोलियो यानदबा तोंगान तोंगान बा फैसिलिटी मयाम फंगदोबा सेनेरिटी लिस्ट की प्रमोशन की गाइडलाइन की असिने चिंबा मयाम अमा डिमांड तौना लेबसे सरकार न खनबिदबसे मसिजु असिगुंबा मिफम मसिदा पुल्लगा कोई तोंगान बा वाफम खरदी थमौगे हाइदना खंजरगा ngasiगी मिफम मसिदा इसम चंबो ओइरगसु with uniform discipline की मखाद लेबा पुलिस का सब मानना थबक तौरिबा होम गार्ड पर्सनल सिंगनी हाइबदो खंगन बिबदा मयाम मतेंग पांगबिगिदमसु मयाम हन्नाना थागतसरी Manipur ki regional political party am oidiba Democratic People Front DPF ki women wing na senduna isan isa pulengak jesi mipal tanglaga hingloisi Manipur ki saktam kansi haiba wakhalonda ahanba women sensitization ki thoram wangkhaida leba naharol sintha kangluk ki sanglenda pangthokre thoram aduda Democratic People Front ki president Dr. Naringbam Rajib Kumar DPF women wing ki president Khundongbam Bartini amasong vice president Khundongbam Sinina maroiba myosing oina seru yaki masing yamlaba Democratic People Front ki myoising political party asigi women wing ki myoising amasong tongan ma myoy kayana saruk yaki tharam aduga mari lenana DPF ki president Dr. Naringbam Rajib Kumar na Manipur da nupi oibi imai ben sing na leba ki damak logduna lagiba thawdang ase singthabada loiba nairoi Democratic People Front haiba regional political party asigi wakhalonda Manipur ki saktam kanba isan isa bulengak chabalamdam ama ohenba amasong mipal tangdaba lamdam ama bada Democratic People Front Women Wing na achoba thodang lobgi pandam thambana nupi singi oiba sensitization ki thoram asi pangthokpani haike Manipur dang asi tangdu lai taidana leiriba sumlaba condition sida ima singna lobi riba role adigi nupi gi wing sin lobi ga da thodang myam gi matang da ketang hena sugaina khar kumna khana nabagi tanja do asi koi lojabani ado DPF ki sumlaba branch ki mathang tarak pada koi youth front ki si kampus ki shu koi program se matang yalaga leijari aduna koi matang masigi Manipur gi sumlaba yamna tangdu leta da condition se dang se koi DPF la khot jare ba thodang khudi mak sinda Manipur da khunda minari ba koi fur khudi mangna masida koi gi support to biduna aduga DPF so hena pangan kalan duna Manipur gi oiba le house ga chana ba sum Democratic People's Front regional party sibu hena mapang kangalan biu haiduna masi mayam da thamjari Thauram aduga mari lenana Democratic Women Front ki maru oiba thaupubi Khundongbam Sinina hauzik Manipur ta thengnariba khudong chadaba kaya asi kokhanaba lengak ta haibada tadrabanina makhoi gi mahuta aikoi na mihut ama oina assembly da changduna miyam gi thabak tawba matam oire leiba ki awaba kaya kokhanbada nupi oibi singi manaba wakhalon mathautai isan isa pulengak chaba mipal tangdaba lamdam ama ohenba amasong Manipur kanbada achobu thodang launa bagi tamak nupi singi oiba sensitization thoram asi thokpa hobani haike Manipur khunai ji ta hingminnari ba ima laiba punungsi jaba ima event ise isan khwai khibikna wakhan ta minnara kanda ngasidi aikoi iramdam Manipur ji kannana bagi damuk to honarak pa matam da assembly da changsil laga aikoi politics thi yaura kanda aikoi gi oiba decision aikoi gi oiba law aikoi gi oiba lengak jabagi mathau tarabra ngasi bawda ikoina wakat jaba ikoina changchin jaba ikoina pijaba pressure ngasi wakhalon manaba Manipur gi imalai bakku nungsi jaba mama ngaktana punba ahan ba DPF ki women's first sensitization program asi sinjabani
Bisnupur district ki Thanga Kaibul Lamjaudagi, Arvin Moirang Thembu, UK ki East Sussex County Local Lenga ki Civil Service Officer oina Khankre. Mahak Chet Kiba Chechet Nipanda, Council Asida Officer oina Joint To Kibaga Lunana, Customer Grievances Redressal Officer oina Tabak Toba Hokre. Mahak UK ki Local Government ki Tabak Asita Ujanga ki Mamangda, Chelly Heritage Foundation ki Education Assistant oina Thakara Tabak Torami Haire. Arvin Moirang Them asi UK ki University of Sussex Talaiba Institute of Development Studies tegi Governance, Development and Public Policy Haibi Hiramda English ngani kunhumdoi amadi kun marida Master Degree Funky. Mahak Delhi University ki Hindu College tegi Political Science ta BA Honours Solution kibani. Manipur ki ahan bo oina UK ki East Sussex County Civil Service Officer oina Khankraba Arvin Moirang Them asi Bisnupur district ki Manung Chenba Kaibul Lamjau Thangada English nga Chamapan Mafutara Nipangi June Nipanda Pokhi Mahak Moirang Them Asni Kumar Amadi Dhamapati Debigi Anisuba Machani Workers singi tongan ba pipam thokpa kanaba sing pibi dabagi mayokta sinmi singna takil daleba Manipur Building and Other Construction Workers Welfare Board ki office matam kaktana solon senkre khongjang aduda sarukya khibi Valley and Hill Labor Union Group ki General Secretary TH Sakina English ngani kun nithoi degi hauna workers singi maru oina medical education jingba singi benefits sing pithok naba lenga clearing matamda Gerald Pisin kibagi matong Manipur Building and Other Construction Workers Welfare Board ta masiga mari lenaba thabak thoram sing paikhat naba yathang piraklabasu thabak amata paikhatna leirakpadagi amuk hanna ningsing Gerald thaki masigi matung amuk lamdam asida PR laklaba matung June kun tarukta ultimatum yawa memorandum ama Manipur gi governor da pisinduna workers singi fangfam tokpa benefits sing waraba matam asida pithoknaba khanghanke demand taret yawba memorandum aduda tha asigi tara fawbagi manungda maru oina education medical benefit pithokpa renew toba pension fangba yauna thabak oina pangthoknaba thamkiba adugi matung karigumba lenga ki maikai digi thabak amata lokhalaktabana maram oiraga ngasi matam kaktana thonglon sinbegi khongjangasi changsin bani karigumba masi fawbada lengakna workers singi khandana thabak lokhalaktaba tarabadi lamdam asigi kachin koya dalai ba workers Kudimakka Loinana akan bakhongjang changsinaba sem saduna lei haiki Bochi daida employee humpudra hena lay humpudra hena lay ribasi sogli singani kungani thoigi thaga khiba mayam singdu natana kunhumdoi su loksande renew su ta honde aduna anoba kasu amata sahande aduna paisa mayam singdu kadai da thaidoga lairino athuba matamda aikoigi daliba dabi singase masi pithok piu haidana aikoi ngasigi agitation ase tawjarini aduna sidaida karigumba moina tabiraktraba khotbiraktraba tawragadi karigumba benefit amta phangdriba construction worker mayam singse si punamakna aigi laikanda lairiba mayam singdo adu hauna banaidana thokpira kandu akhoi dabi ase amuk kahanna khongjang changchinabagi tayari su aikoi leijari Paugi marak thana tem break amata longminase Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti kuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Chahini fuhena babina haiba maming asina anala yengilamda thazaba quality leiba amadi cheksin na honabagi kudam oiduna lakli diagnostic tagi horaga multi speciality hospital amadi cancer care fawbada babina na mangjil thaduna lakli haujiga muk makhata na changsilaktuna mayamgi mafamda kudol tamjari Babina Institute of Nursing Manipur Nursing Council nasu recognize tawraba matamga chunarba classroom advanced lab sing leijari Babina Multi Speciality Hospital amadi AOI Babina Specialty Hospital da clinical training fangbiyo expert faculty nupa amasung nupi gi tokhaiba hostel sel yamna changdana Babina Hospital amadi khongbu oiriba institute sing da thabak tawbagi kudong jaba su pizari hauzik admission haujare suknatagi sit nipu khaktani ahan balakpada kudong saba pijagani Babina Institute of Nursing Nurturing Care Inspiring Growth Sajiwa Zel Road Khabai Soi Imphal East matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba kapidon cup syrup
100% हर्बल प्रोडक्ट नी लोक खुबद नतन नक मही चेलबा अमदी खंगनाव मरेंग मरेंग चटलग लोक कंखु खुरबा कफिडॉन कप सिरप थकपियो कफिडॉन कप सिरप ब्रेक मतों तरम नोकचरी पाव मखाताना पिजरी बिष्णुपुर डिस्ट्रिक्ट की डिस्ट्रिक्ट हेडक्वार्टर ओइरिबा डिस्ट्रिक्ट हॉस्पिटल ममांग फॉरेस्ट गेट तगी बिष्णुपुर कैथेल फावरगा बिष्णुपुर पुलिस स्टेशन ममांग फावदा लंबी की मयाइदा लेरिबा पोर्ट होल्सिंग असे बिष्णुपुर बाजार बोर्ड न मियाम की मतेंग लोइना मेंसिंदुना कोइलास थाजिनख्रे बिष्णुपुर बाजार बोर्ड की प्रेसिडेंट थियाम सनातन सेक्रेटरी कांगजम देनी अमदे ट्रेजरर थोकचम अजित कुमार न लुचिंगदुना बाजार बोर्ड की मेंबर कया गलोइना पांगथोकिबा लंबी सेमजिनबा अदुदा बाजार बोर्ड की प्रेसिडेंट थियाम सनातोना दिदिम लंबी असिदा मियामना चथोक चसिन तौबदा खुदोंग चादबा कया मायोकनबा अमदि एक्सीडेंट थोक्तुना अशोक अपन कया यावरकपदगी मियामगा लोइनना सेमजिनबनी लैंगाकनसु अथुबा मतमदा लंबी असि निंगथिना सेमजिनबियु हाइखे तम कुइनगी ममांगदगी अखोइना मसि मेननबा होनजरकपनि अदुबो नोंग चिंगी फिरोम से चादबना सुम जैथोरकपना ngasi haiba numit asi yamna laibak phaba numit ama thoe asengbadi sarkar na tawbigadabani tawmalaktabadagi akoina yengba ngamdadana isi mina awana accident ke ama thokchalakpadagi aho arak men bagi thabak ase akoina paikhatsabani masre sida sarkar na karigumbada miyeng sum sangi raktarak तारगदी अखोई बाजार से बन सिंह कई करा अमुक मखा ताब प्रोग्राम चंचलक यारीब मखैदी अखोई के बाजार सिगदा लैरिबा ओहो अराक अखोइना तौबदा सिथा नांथब लैरमगसु अमुक्तंग मियंग चंगबिनबा सरकार की मियंग चिंगसिनजरी बिष्णुपुर कैथेलदा ऑटो सर्विस तौरिबसिंगना फोंदोरकपदा ngasi matam kayagi mamangdagi lambi asina fataba leirakpana ana ayek puba amadi lambi asida auto service tawbada nanglamba awaba kaya adubu bazar board na semlakpa asina pamdaba thokdok thokpagi chang kharadi hantharagani tung koina chatkadaba mawangda lengak lambi ting changduna lambi asi semjin biu haiki ngasi thangduna mirasida ngasi badbishimbu bazar board na ngasi tawjari ba koi kulas akaba men mi thaba si hane kan ta thaga chai du masi thagai sena abdi koi gi pahuji pal sarkar asni engsin bigata me maji engsin bigata gi bisimbu bazar board na si semi si koi ba kai dari thagai sena masi yamna khudong chadre koi da masi khudong chadre habu hana aye ko ba passenger service to ba koi di dugi matik mong tadre nong sin tarak pada masi thoi ba extend maya masi amtang sarkar na engsin bire haga masi dam pungning chingsanjari haina I lecture lambi thong phaba aruga yung kai phajaba haibising masi saukhatpagi khudamni aruga lambi thongjine karigumba phataba taragadi chatliba sowiba mising asi chatpagi khudong chaba leiroi gari si thaidong thaijin tawa matamda soidana maki khudong thiba accident thongna na bagi maramdu oi adugu ngasi bisempur gi isa isusing isa nyausing na sengwatana honabiriba bazar road ki kangusing na tawiramise masi asuka mati thagat chai id adu huji si ta sengna harati pr gi matamni pr gi matam sida lairiba film si apai ge mla mantri singju kitang power si thaidok khibudong na tawusina maram oidana lambi thongji yengjanba kitang wat pasigi awat pa mong si bazar road na chabaina mingkhapiram se masu ngaiba leite na I khamaga gari si tawraga isa singda thagat wai si tawjaningna haksum nangjerami lambi da gari tongduna lakpa ahal amana बिष्णुपुर बाजार बोर्ड कांगुना बिष्णुपुर की लंबी सेमजिंदुना कोइलास थाबिरिबा असिना लंबी दा चलिबा मियामदा नुंगाइहलगनी मरी लेनाबा सिंगना थुबदा मिटिंग चंगदुना मणिपुर की लंबी फट्रिबा सिंग असिबु सेमजिनबियु हाइके Lions Club International District 322D की थीम One Activity One District हाइबसिदा युमफम ओइरगा मालेमगी काइथरगलिबा अयिंग अस्तागी खलदा खरदंग ओइरबसु मतेंग ओइनबा ngase Lions Club of Moirangna District Forest Division Bisnupurga खुसमनदुना मोइरांग ngang खलवाइदा लेबा हेमाम नीलमनी ngang Sports Complex की अकोइबदा उहै पानबा अमदी मनापुंगबा उचरा सिंह थाबगी थरम अमा पांगथोखरे Lions Club of Moirang की President RK Kennedy न लुचिंगदुना पांगथोकिबा उ थाबगी थरम अदुदा बिष्णुपुर फॉरेस्ट डिविजन की महूत सिंधुना रेंज ऑफिसर मोइरांग गित चंद्रा अमदे महाकी मखा थाबा ऑफिसर गार्ड
Forest Guard Singh, Leo Club of KG Moirang President Amadi, Member Singh Su Sarugyaki. Thauram Gamari Lenana, Lions Club of Moirang President, RK Kennedina, Upal na Ikoi Mio with the Piriba Kanaba Singh Kanglabasu, U Tabagi Hainabidi, Mapung Fana Lady Habiti Yadri, Nakal Amarom Dana, U Charadi Taraga, Hinghanabiki Togdang di Kangdabanat. Tharam liba using mapung fan haubangam daba kaya asina malem gi kaitharak liba aing asasi hana hanjin hanbada wana thokani aikoi u thabadana tana thariba using hinghannabagi thodangsu longminasi haike ngasi thajariba u makhansi haigru sopron thaibong champra na singba aduga urum taba yaba shady trees makhal kaya khoi thajari pulamna ngasi tharisi pambi humphu ga ni thoi muk thajakreng aduna ngasi thajari basina phase ani subani Lions Club Moirang na tawri basi mamang da su July 1 ta u char kunthra manga muk club ki campus ta thajakre ani suba phase ni ngasi thajari basina aduga next time masi losilakpagi thada su akhoi pangthok chabagi pandam Lejari. Chahi Khudingi Pangthok Pagum Chahi Asiki Oinasu, Ramlal Paul School 1982 Alumni Nastenduna, School Lasiki Bosem Amasung Council and Loba Examination da, Mark Wang na Fangduna, Pastor Raglaba Mahiru Singh da, Manamathum Piduna Pugning Thogat Pagi Tharam, School Lasiki Auditorium da Pangthokre. Tharam Aduda, Ramlal Paul School 1982 Alumni President, Justice Aribam Guneshwar Sarma, School Lasiki Principal Haubam Patmani Amasung, State Director Nagaland, Mera Yuba Bharat Ministry of Youth Affairs and Sports Government of India, Salam Dhanana Maroiba President Member Singh Oina Serugya Kibaga Lenana, Oja Amasung Mahiru Singh Su Serugya Ki. Tharam Maduga Mari Lenana Serugya Kiba, Ramlal Paul School 1982 Alumni President, Justice Aribam Guneshwar Sarmana, School Lasiki Alumni Asina Haurakliba Mahiru Singh Yaifana Bathabakaya Tauduna Lagli, Masigi Serukam Oina, School Lasiki Oiba SSLC Amasung, Council Gi Exam da Magwang na Fangtuna Pass Chauraba Mahiru Singh da Pugning Thogatuna Manasi Pibani, Mahagna Makhatana, Ramlal Paul School 1982 Alumni Gi Pandamdi, School Asidagi Afaba Mahiru Kaya Puthokpani, Ngasi Piriba Manasi Mahiru Singh da Afaba Mahiru Puthokpada Pugning Thogatpa Oina Pibani, School Asigi Lairiba Afaba Oja Singatana Duna, Hauzikti Hena Fana Bahonarasi Haike, School Asigi Legal Ga Marilena Ba Thoram Singh, District Legal Services Authority ga khusam naduna pangthopagi khudong chabasu legani haike Tharam aduda Mahiru Singh da citation memento amasung cash award piduna pugning thogatki Pangnama paramina mathanda standard se Manipur Rama Bangi standard se mathanda hagan ani bahana third division le no first class ki standard loi lani to photo prize panganga so last time we so first class ho rahe akoi alumni ki pandam school ki administration ki pandam so Satra Polo Putopore Loshilakpada Maroiba Pau Amokana Pizeri Aingi Wangmada Tidim Lambiki Footpata Kopchi Lambasing, Imphal West District Administration at Lokokre, Maka Chathakigani Haide. Hauzik Fabuga and Encroachment Manipuri Pau Matang Salozere, meaning Tabiri Bapum Namapu Amokana Kurumjeri.